Hello mayam, channel asibu nungshibiduna Rashifal tabiriba subscriber singbu ahan bamaktada ikoknuna khurumjari ngashi muk mayam gidamakta pathokjarake numit khudingi oiba Rashifal September gi tang manga 2025 ki Rashifal aduni sayol gi oiba Rashifal haibadi August ki tang 38 dagina September gi tang 3 phawbagi hapta gi oiba Rashifal makhada hapsaramgi Kanagumana tabininglasu makhada sanglaga yengbiyu channel asibu subscribe tawbiramba amadi video asibu like nambiramba kawbiganu ahanbagi rashi asina mes rashi singidi ngasigi oina aningba thabak pangthokpa ngamjaba angam athaushingna nungsibiba matamni mathangi rashi asina brisha rashi Thabak tawbada mai paktaba lanthum satpana henba bi Mithun Rashi singi oina wakhal lawsing thokpa lanthum sangba matamni Karkat Rashi singi oina lanthum saukhatpa laina tina koksaba biri Sing Rashi singi oina marum apangi mateng phangba imung manung ingna sikna laiba bi Kaina Rashi gi oina sel lanthum satpa daw yadaba numit oi Tula Rashi gi oina thabak tawjaba honajabada kanaba phangba numitni Brishak Rashi gi oina wakhal thokpa masak maral phangba piri Danu Rashi gi oina lanthum satpa miga muknaba pangal thoktaba phal piri Makar Rashi singi oina maruk mapanga mari phattaba shel puthaba kok shaba piri Kumbha Rashi gi oina tauge ningba thabak pangthokpa yaba daw yaba numitni Aroiba Rashi asina Min Rashi thabak tawbada khurau thangba kok shaba lan satpa piri channel asibu subscribe tawbiramba amadi video asibu like nambiramba kawbiganu